Regional Institute of Medical Sciences, RIMSꯅ ꯁꯦꯝꯗꯨꯅ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤ ꯁꯥꯏꯀꯦꯇ꯭ꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯇ ꯉꯁꯤ ꯋꯥꯔꯜꯗ ꯁ꯭ꯀꯤꯖꯣꯐ꯭ꯔꯦꯅꯤꯌꯥ ꯗꯦꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯔꯤꯊꯤꯡ ꯗ ꯂꯦꯚꯦꯜ, ꯔꯤꯀ꯭ꯂꯦꯝ ꯗ ꯁ꯭ꯇꯣꯔꯤ ꯍꯥꯏꯕ ꯊꯤꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯁ꯭ꯀꯤꯖꯣꯐ꯭ꯔꯦꯅꯤꯌꯥꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯗ ꯑꯦꯋꯦꯌꯔꯅꯦꯁ ꯄꯤꯈꯤꯕꯒ ꯂꯣꯏꯅꯅ ꯂꯩꯅꯥ ꯑꯁꯤꯒ ꯂꯣꯏꯅꯅ ꯍꯤꯡꯂꯤꯕꯁꯤꯡꯅ ꯊꯦꯡꯅꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡꯒꯤ ꯃꯇꯥꯡꯗꯁꯨ ꯃꯤꯌꯥꯝꯗ ꯋꯥꯈꯜ ꯇꯥꯍꯟꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯔꯤꯝꯁꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯁꯥꯏꯀꯦꯇ꯭ꯔꯤꯒꯤ ꯁꯦꯅꯤꯌꯔ ꯄ꯭ꯔꯣꯐꯦꯁꯔ ꯗꯣꯛꯇꯔ ꯑꯥꯔ ꯀꯦ ꯂꯦꯅꯤꯅ ꯍꯥꯏ ꯁ꯭ꯀꯤꯖꯣꯐ꯭ꯔꯦꯅꯤꯌꯥꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯌꯥꯝꯗ ꯂꯩꯔꯤꯕ ꯑꯔꯥꯟꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯗꯨ ꯆꯨꯝꯊꯣꯛꯃꯤꯟꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ꯫ ꯃꯤꯑꯣꯏ ꯑꯃꯗ ꯅꯥꯔꯤꯕ ꯂꯩꯅꯥ ꯑꯗꯨꯅ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯁꯛ ꯂꯦꯞꯄꯒꯤ ꯃꯍꯨꯠꯇ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯄꯣꯇꯦꯟꯁꯤꯌꯦꯜ ꯌꯦꯡꯂꯒ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯁꯛ ꯂꯦꯞꯄꯅ ꯍꯦꯟꯅ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ꯫ ꯂꯩꯅꯥ ꯑꯁꯤꯒ ꯂꯣꯏꯅꯅ ꯍꯤꯡꯂꯤꯕꯁꯤꯡꯁꯨ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃꯒꯨꯝ ꯍꯤꯡꯕꯒꯤ ꯍꯛ ꯂꯩ ꯍꯥꯏꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯁ꯭ꯀꯤꯖꯣꯐ꯭ꯔꯦꯅꯤꯌꯥꯒ ꯂꯣꯏꯅꯅ ꯍꯤꯡꯂꯤꯕ ꯄꯦꯁꯦꯟꯠꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯃꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯅꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯊꯣꯛꯒꯤ ꯑꯅꯥꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯇꯝ ꯈꯔꯗꯪ ꯅꯥꯔꯝꯃꯒ ꯊꯨꯅ ꯐꯕ ꯑꯅꯥꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯏ꯫ ꯑꯗꯨꯒ ꯑꯅꯥꯕ ꯈꯔ ꯑꯃꯗꯤ ꯃꯇꯝ ꯀꯨꯏꯅ ꯑꯗꯨꯃꯛ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯁꯥꯡꯅ ꯑꯗꯨꯃꯛ ꯂꯥꯌꯦꯡꯗ꯭ꯔꯒꯁꯨ ꯃꯇꯝ ꯁꯥꯡꯅ ꯑꯗꯨꯃꯛ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯑꯅꯥꯕ ꯈꯔꯁꯨ ꯂꯩ꯫ ꯑꯗꯨꯕꯨ ꯈꯦꯠꯅꯔꯤꯕ ꯋꯥꯐꯝꯗꯤ ꯑꯩꯈꯣꯏꯅ ꯂꯩꯅꯥ ꯑꯁꯤ ꯃꯇꯝ ꯆꯥꯅ ꯈꯪꯗꯣꯛꯄꯤꯔꯕ, ꯃꯇꯝ ꯆꯥꯅ ꯂꯥꯌꯦꯡꯕꯤꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯥꯏ ꯍꯥꯏꯕ ꯈꯛꯇꯃꯛ ꯊꯝꯂꯒ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯇꯧꯅꯔꯤꯕ ꯁꯨꯃꯥꯏꯅ ꯃꯌꯥꯝꯅ ꯍꯤꯡꯅꯔꯤꯕ ꯄꯨꯟꯁꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯞ ꯆꯥꯅ ꯍꯤꯡꯕ ꯉꯝꯕ ꯑꯩꯈꯣꯏ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯗꯥꯛꯇꯔꯒ ꯑꯗꯨꯝ ꯂꯣꯏꯅꯔꯒ ꯕꯤꯄꯤ ꯋꯥꯡꯕ ꯃꯤꯅ ꯄꯨꯟꯁꯤꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛꯇꯤ ꯂꯥꯌꯦꯡꯉꯒ ꯂꯩ꯫ ꯑꯗꯨꯒ ꯗꯥꯏꯕꯦꯇꯤꯁ ꯅꯥꯕ ꯃꯤꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯗꯥꯛꯇꯔꯒ ꯑꯗꯨꯝ ꯂꯣꯏꯅꯔꯒ ꯂꯩ꯫ ꯑꯗꯨꯃꯥꯏꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯨ ꯑꯗꯨꯝ ꯂꯧꯔꯒ ꯂꯩ꯫ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯇꯧꯁꯤ ꯍꯥꯏꯖꯕꯅꯤꯀꯣ꯫